ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯝꯃꯛꯇ ꯃꯥꯜꯂꯦꯕꯀꯣ ꯌꯦꯡꯉꯁꯦ. ꯐꯤꯁꯨ ꯁꯨꯗꯨ ꯂꯩ, ꯐꯤꯌꯥꯟ ꯁꯨꯗꯣꯛꯑꯅꯤ, ꯑꯗꯨꯒ ꯃꯊꯪ ꯇꯧꯕ ꯌꯥꯕ ꯇꯧꯒꯦ. ꯌꯦꯡꯃꯤꯟꯅꯔꯁꯤ. ꯕ꯭ꯔꯁ ꯑꯝꯇ ꯇꯧꯒꯦ. ꯑꯗꯣ ꯑꯩ ꯐꯤ ꯑꯝꯇ ꯁꯨꯈꯤꯒꯦ, ꯐꯤ ꯑꯃ ꯁꯨꯈꯤꯒꯦꯀꯣ. ꯑꯗꯨꯒ ꯀꯔꯤ ꯄꯣꯠꯁꯨ ꯂꯧꯗꯣꯏꯅꯦꯕꯀꯣ ꯗꯨꯀꯥꯟꯒꯤ. ꯑꯩꯈꯣꯏ ꯃꯥꯁꯤ ꯆꯥꯛ ꯊꯣꯡꯗꯣꯏꯔꯥ ꯈꯪꯗꯦꯀꯣ. ꯌꯦꯡꯉꯒꯦ. ꯆꯥꯛ ꯊꯣꯡꯉꯕ ꯃꯥꯅ? ꯇꯨꯔꯦꯟꯗꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯐꯤꯗꯣ ꯁꯨꯒꯗꯕꯗ ꯄꯨꯊꯔꯣ. ꯃꯝꯃꯦ, ꯃꯩ ꯊꯥꯜꯂꯗ꯭ꯔꯣ? 이번에 꼽아줘야지. ꯃꯩ ꯃꯨꯠꯈ꯭ꯔꯕ? ꯃꯩ ꯃꯨꯠꯈ꯭ꯔ ꯃꯥꯜꯂꯦ, ꯃꯝꯃꯦ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯆꯥꯛ ꯊꯣꯡꯉꯤ. ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯤ. ꯑꯗꯣ ꯌꯦꯡꯉꯁꯤ. ꯂꯣꯏꯔꯦ, ꯐꯤ ꯁꯨꯔꯦ. ꯑꯗꯣ ꯐꯤ ꯁꯨꯕ ꯂꯣꯏꯁꯜꯂꯦ. ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯀꯦꯅ ꯇꯧꯔꯤꯕꯀꯣ. ꯆꯥꯛꯇꯤ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯃꯥꯅ ꯀꯣꯕꯤ ꯁꯥꯛꯅꯦ ꯍꯥꯏꯕꯅꯦꯕꯀꯣ. ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯗꯤ ꯀꯣꯕꯤ ꯂꯩꯗꯣ, ꯀꯣꯕꯤ ꯂꯩ ꯁꯥꯛ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯗꯨꯝꯇ ꯆꯥꯅꯕ ꯏꯔꯨꯒꯦ, ꯀꯩꯝꯇ ꯂꯨꯖꯧꯈꯤꯒꯦ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯏꯔꯨꯗꯣ ꯉꯁꯤꯗꯤ ꯏꯔꯨꯗꯣ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯂꯨꯖꯔꯒꯦꯕꯀꯣ. ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯤꯕ. ꯑꯗꯣ ꯆꯥꯛ ꯑꯃ ꯆꯥꯊꯣꯛꯈꯤꯒꯦ. ꯑꯩꯈꯣꯏ ꯃꯥ ꯑꯁꯤꯗ ꯆꯥꯛ ꯊꯤꯔꯦ. ꯆꯥꯛ ꯊꯤꯂꯣꯏꯔꯕ? ꯀꯣꯕꯤ ꯀꯩꯅꯣꯅꯤ. ꯑꯗꯣ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯒꯦ, ꯊꯥꯡꯇꯣꯛꯑꯒꯦ. ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯁꯦ ꯍꯥꯏꯔꯣ ꯃꯥ? ꯃꯥꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯪꯕ꯭ꯔꯥ? ꯀꯩꯅꯣ ꯍꯣꯏꯅ ꯌꯦꯡꯉꯦ. ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯕ ꯀꯩꯅꯣꯅ, ꯆꯦ ꯍꯦꯃꯂꯥꯅꯤꯗꯣ. ꯃꯥꯅ ꯌꯦꯡꯉꯦ. ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯤ. ꯃꯥꯅꯁꯨ ꯌꯥꯝ ꯈꯣꯝꯕꯤꯌꯦ. ꯑꯩ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯀꯩ ꯌꯥꯝ ꯈꯣꯝꯃꯤꯌꯦ. ꯑꯗꯨꯒꯤ ꯊꯦꯡꯛ ꯌꯨ. ꯅꯪꯁꯨ ꯊꯦꯡꯛ ꯌꯨ ꯑꯝꯇ ꯍꯥꯏꯖꯜꯂꯣ. ꯊꯦꯡꯛ ꯌꯨ. ꯌꯦꯁ. ꯑꯗꯣ ꯑꯝꯇ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ. ꯑꯩ ꯆꯥꯕꯁꯦ ꯀꯌꯥ ꯍꯥꯞꯇꯕꯅꯦꯕ. ꯑꯗꯣ ꯁꯨꯝ ꯃꯇꯦꯛ ꯃꯇꯨꯡ ꯁꯨꯝ ꯍꯥꯞꯀꯦ ꯉꯁꯤꯗꯤ. ꯏꯟꯖꯥꯡ ꯉꯁꯤꯒꯤꯁꯦ ꯀꯣꯕꯤ ꯀꯩꯅꯣꯅꯦꯕ. ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯑꯃ. ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ. ꯑꯩꯈꯣꯏ ꯃꯥꯗꯨ. ꯑꯩꯈꯣꯏ ꯃꯥꯁꯤ ꯂꯩꯇꯦ. ꯑꯩ ꯑꯝꯇ ꯆꯥꯏꯒꯦ. ꯍꯥꯎꯕ ꯇꯦꯡꯉꯦ. ꯀꯣꯕꯤ ꯂꯩ. ꯀꯦꯕꯦꯁ ꯍꯥꯏꯇꯥꯔꯦꯀꯣ. ꯀꯦꯕꯦꯁ ꯀꯧꯗꯥꯏꯅꯦ? ꯅꯠꯇꯦ, ꯀꯦꯕꯦꯁ ꯅꯠꯇꯦ. ꯑꯣꯟꯅꯔꯦ. ꯀꯦꯕꯦꯁꯇꯨꯅ ꯃꯇꯨꯝ ꯇꯥꯕꯗꯨꯅꯤ. ꯀꯣꯂꯤꯐ꯭ꯂꯥꯋꯔ ꯍꯥꯏꯕ. ꯀꯣꯂꯤꯐ꯭ꯂꯥꯋꯔ. ꯍꯥꯎꯋꯦ. ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ. ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯧꯅꯕꯅꯦ. ꯀꯅꯥꯅꯣ ꯃꯥꯅ ꯑꯗꯨꯝ ꯇꯣꯄꯤꯗꯨꯗ? ꯀꯣꯕꯤ ꯂꯩ ꯅꯪꯅ ꯃꯇꯨꯝ ꯌꯥꯎꯍꯜꯂꯣ ꯍꯥꯏꯕꯗꯣ. ꯑꯗꯨ ꯌꯥꯎꯍꯜꯂꯦ. ꯑꯝꯇ ꯆꯥꯒꯦ. ꯑꯝꯇ ꯆꯥꯊꯣꯛꯈꯤꯒꯦ. ꯑꯗꯨ ꯂꯣꯏ ꯍꯥꯏꯔꯒꯦ. ꯍꯋꯥꯏꯇꯣꯟꯁꯦ, ꯍꯪꯒꯥꯝ ꯃꯇꯣꯟ, ꯑꯗꯩ ꯀꯩꯅꯣ ꯃꯇꯣꯟ. ꯀꯣꯠꯂꯤꯕ ꯈꯃ. ꯃꯦꯠꯄꯒꯅꯤꯀꯣ ꯀꯣꯠꯂꯤꯁꯦ. ꯅꯨꯡꯁꯥ ꯌꯥꯏ ꯆꯥꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯍꯥ. ꯅꯨꯡꯁꯥ ꯁꯥꯏꯅ ꯇꯧ ꯌꯥꯏ ꯆꯥꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ. ꯑꯗꯨꯝ ꯐꯩꯅꯦ. ꯁꯤ ꯚꯤꯇꯥꯃꯤꯟ ꯗꯤ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯝꯃꯦ. ꯑꯩ ꯅꯨꯡꯁꯥ ꯌꯥꯏ ꯆꯥꯏꯁꯦ. ꯑꯩꯁꯨ ꯑꯝꯇ ꯆꯥꯒꯦꯅꯦ. ꯁꯥꯏꯑꯦ ꯍꯨꯠꯂꯦ. ꯍꯋꯥꯏꯇꯣꯟ. ꯃꯦꯠꯄꯁꯤꯗ ꯎꯃꯣꯛꯂ. ꯎꯃꯣꯛꯁꯨ ꯈꯔ ꯌꯥꯎꯋꯦ. ꯀꯣꯠꯂꯅꯤ. ꯍꯥꯎꯋꯦ. ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ. ꯈꯨꯠ ꯀꯩꯀꯩ ꯑꯝꯇ ꯍꯥꯝꯇꯣꯛꯎꯈꯤꯒꯦ. ꯑꯗꯨꯒ ꯏꯔꯨ ꯀꯩꯀꯩ ꯂꯨꯖꯕ ꯈꯣꯠꯄ ꯇꯧꯅꯕ. ꯀꯃꯥꯏ ꯑꯥꯗ ꯂꯩꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯀꯔꯤꯕꯕ? ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯑꯣ ꯀꯣꯕ ꯍꯥꯏꯁꯦ ꯑꯥꯗ ꯇꯦꯂꯪꯀꯥ ꯑꯁꯤ ꯊꯦꯠ ꯂꯩꯕ. ꯀꯅꯥ ꯍꯥꯏꯅꯣꯅ ꯍꯪꯉꯤꯕ.
ลูกสามพูดกันบ่ ꯑꯩꯈꯣꯏ ꯆꯦ ꯑꯥꯗ ꯆꯥꯔꯤꯕꯗꯣ ꯁꯤ ꯃꯅꯤꯡꯗ ꯆꯥꯏꯗꯣ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯂꯩꯔꯤꯕꯀꯣ ꯗꯨꯀꯥꯟꯗ ꯂꯩꯁꯦ ꯗꯨꯀꯥꯟ ꯁꯪꯉꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯃ ꯌꯦꯡꯗꯔꯦ ꯗꯨꯀꯥꯟ ꯉꯥꯛꯇꯪ ꯂꯩꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯧꯒꯦꯅ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯒ ꯑꯣꯏꯅ ꯆꯧꯒꯦ ꯇꯧꯕꯅꯦ ꯃꯥꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑꯅꯦꯅ ꯍꯥꯏꯕꯀꯣ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯣꯏ ꯑꯗꯣ ꯍꯥꯄꯛꯄ ꯌꯥꯕ꯭ꯔꯥ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯑꯩꯅ ꯆꯧꯗꯣ ꯁꯤꯒꯤꯁꯦ ꯂꯧꯕꯅꯤꯗ ꯏꯃꯥꯟꯅꯕꯗꯩꯀꯣ ꯐ꯭ꯂꯦꯛ ꯑꯃꯒ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤꯗ ꯅꯞꯅꯕ ꯏꯁꯇꯤꯀꯔ ꯑꯃꯒ ꯂꯧꯕ ꯑꯗꯣ ꯁꯤꯝꯇ ꯀꯩꯀꯥ ꯅꯞꯁꯟ ꯈꯣꯠꯆꯟ ꯇꯧꯈꯤꯒꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯑꯩ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯑꯝꯇ ꯍꯣꯡꯈꯤ ꯑꯩ ꯉꯁꯥꯏꯗꯩ ꯁꯨꯝ ꯄꯣꯊꯥꯔꯨꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣই ꯆꯥꯛꯁꯨ ꯂꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯩ ꯏꯟꯖꯥꯡꯅꯣꯗꯤ ꯈꯪꯗꯦ ꯑꯝꯇ ꯌꯦꯡꯈꯤ ꯆꯥꯛ ꯆꯥꯔꯕꯣ ꯕꯥꯅ ꯍꯥ ꯕꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯀꯩꯅꯣ ꯑꯃ ꯑꯩ ꯑꯂꯨ ꯑꯣꯏꯅ ꯉꯥꯟꯕꯤ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯥꯝ ꯆꯥꯒꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯒꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯣꯠꯇꯣ ꯑꯗꯨꯗꯣ ꯀꯥꯡꯒꯧ ꯉꯧꯕꯤꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤꯅ ꯉꯧ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯒ ꯑꯩꯒꯤꯅ ꯑꯂꯨ ꯏꯔꯣꯝꯕ ꯇꯧꯔꯦ ꯑꯗꯨꯒ ꯑꯣꯀꯦ ꯈꯔ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯆꯥꯔꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕꯀꯣ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯑꯃꯨꯛꯇꯪ ꯊꯣꯛꯎꯈꯤꯒꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥ ꯏꯃꯨꯡꯗ ꯅꯪ ꯏꯃꯨꯡ ꯂꯩꯍꯧꯔꯣꯀꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯏꯃꯨꯡ ꯂꯩꯍꯧꯔꯣꯀꯣ ꯆꯥꯛ ꯑꯩꯈꯣꯏ ꯆꯥꯗꯤ ꯏꯃꯨꯡ ꯂꯩꯍꯧꯔꯅꯤ ꯑꯩ ꯗꯨꯀꯥꯟ ꯉꯥꯛꯇꯪ ꯊꯣꯛꯎꯒꯦ ꯃꯥꯒꯤ ꯂꯣꯡ ꯄꯨꯁꯟꯕꯤꯔꯛꯑꯅꯦꯕ ꯑꯩꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯕꯣꯛꯀꯁꯤꯗ ꯃꯩ ꯇꯤꯛꯏꯕꯀꯣ ꯅꯨꯡꯗꯥꯡꯒꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯛꯆꯥ ꯇꯣꯛꯑ ꯃꯇꯨꯡꯗ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯂꯩꯔꯦ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯉꯁꯤ ꯀꯃꯥꯏꯅ ꯌꯨ ꯀꯩ ꯃꯥ ꯃꯥꯛꯁ ꯎꯞꯁꯩꯁꯤꯅ ꯏꯃꯨꯡ ꯂꯩꯕꯁꯤꯗ ꯑꯩ ꯏꯃꯨꯡꯗ ꯂꯩ ꯃꯥꯛꯁ ꯎꯞꯁꯜꯂꯤꯕ ꯅꯈꯣꯏ ꯕꯣꯛꯁꯤꯗ ꯂꯣꯛ ꯌꯥꯝ ꯇꯧꯋꯦ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯈꯅꯥꯎꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯥ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯁꯤꯗ ꯑꯩꯈꯣꯏ ꯕꯥ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯩ ꯇꯤꯛꯏꯅꯦ ꯃꯣꯏꯁꯦ ꯋꯥ ꯁꯨꯉꯥꯡ ꯉꯥꯡꯗꯕꯅꯦ ꯑꯩꯈꯣꯏ ꯕꯥꯗꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕꯀꯣ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ ꯑꯩ ꯏꯃꯨꯡ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩ ꯗꯨꯀꯥꯟ ꯂꯩꯕꯅꯦ ꯗꯨꯀꯥꯟꯗ ꯃꯩ ꯀꯩꯀꯩ ꯇꯤꯛꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯁꯨꯡ ꯑꯅꯧꯕ ꯚꯤডিꯑꯣ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯟꯗꯨꯗ ꯅꯝꯃꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯅꯕ ꯕꯦꯜ ꯕꯇꯟꯗꯨ ꯅꯝꯖꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ